Kuki gi khoisaunaraba kharana ngarang kangpokpida leiba kotu office Thugairamle hairi kotu gi lusingba singna pen double leibadagi thokiba thodokni hairi Manipur Rajbari Kunthogi lan oirambadagi lisingani kunmathoidagi lengakna loksinkhibani Meghalaya gi Shillong da leiba Manipur Rajbari ningthogi lan oirambadagi kumja lisingani kunmathoidagi Manipur lengakna loksinkhibani haina akhang aheisingna phongdorakle kumja lising amaga Chamapan kuntareta matamdugi ningthau churasana mafam asi Shillonggi Aulat Hussein gi machanupa Jamatullah kauba mihoi amadagi lupa lising tarada laikibani ningthi jaraba complex asi matamamada English by kauba British masa amagi oirami complex asi maming chatlaba bang Watslek hojikna Guwahati High Court Meghalaya Bench amasung Meghalaya MLA Hostel manakta lei kumja lising amaga chamapan nimpuda churasan ningthogi machanupi Maharaj Kumari Binodinina Shillonggi St Mary's College ta mingchanduna mahei tamke matamduda MK Binodini bu yengsinbagi thodang pumba konthaujam pramanda singkauba amana laurami matamdudagi hauna pramanda mahaki imung manungga loinana Manipur Rajbari da leirakhe ningthauboda chandragi matamda pramanda bu Redlands Gazen ama oina mathau tohonkibaga loinana thagi lupa nimpu pirame kumja lising ama chamapan yankhai mangada ningthauboda chandra nonga khraba matungda machanupa Okendrajitna Redland yengsinbagi thodang lorami matamduda Okendrajit angang oiriba maramna Krishna Mohan Singh kauba mioi amana Okendrajit amadi konung yengsinbagi thodang lauke Kumja lising chamapan humpumathoida pramanda laikidabadagi mahaki loinabi Sobasinina Redlands ki agent oina thaupuke mahakna haizabadagi machanupa Chandam Fanindra Singhabu ko agent oina thaupuke Manipurna India da tinkiba sin namduna tilhankibani haibagi kholau kaya marum lakpa horakpadagi Shillonggi Rajbari asi Manipurgi damak tadi yamna maru oiba mafam oirake ningthaugi lan oina leijaraga su mawong marintana samjindaba amasung mawong sumna thamba ngamdabana ngak senbagi thabak tawbasu ngamlakhide manak aduwaida leiba mihoi kyana mitaba horakhibani acre 1.93 chauraba mafamsi machet khopchilaki prime land oibanina mafamdugi lamgi bamingsu yamna tangba hengalaki matam sangna kanamtana mijeng changdabana maram oiraduna Rajbari asi mapu pandabaga chap manarakhe kana thangda miyamgi wakat mayam ama lakpadagi kumja lisingani kunmathoigi August 12 da Manipur lengakna loksinki adubu Redland gi area adu semgot sagatna bahonabada adu khangna thawai yauksinkhibadi ude kana thangda banglo asigi saktam kaitharakhe Manipur lengaki art and culture department na mafam adu renovation taunanaba PDA da sinaki adu bukam tauna renovation tauraga miyamgi aning apambasi thungadage haibadudi khangkhide maduna maram oiraga nauna sanabani haiduna ahing amada sidokhibani Tennessee explosive plant pokhaibada drama thiba khangkhidre United States ki Tennessee da leiba explosive plant ama pokhaibagi tawdokta mioi 13 thiba khangkhidriba mioi sing adu siramba yai haina thajanare Humphrey County gi Sherry Chris Davis na haiki madudi accurate energetic system da thokiba pokhaibagi tawdok aduna hojik phawbagi oina khwaidagi khudongthiningai oiba tawdokni tawdok adуда mioi kya sikre haiba mahakna phongdok khidaba tarabasu thiba khangkhidriba mioi 14 ramsiramba yai haina thajanare Humphrey gi country singna emergency management agency na tawdok thokphamda mi kanba changnaba honabada makhadana pokhairakadra haina chingnabadagi tawdok thokliba mafam adu yauna changsinba ngamdri hairi Manipurda lok kuba fanabagi hidang makhl ani atingba thamkre ka hena haksang songningai oiba chemical jarambadagi Manipurda lok kuba fanabagi hidang makhl ani atingba thamkre Directorate of Health Services ki makhada laiba Drug Control Administration athokiba notice amagi matung inna retailer amadi health care provider singna Relife amadi Respipes TR kauba hidang makhl asi laiba yonba amasung sizinaba khudaktaga thingba thamle hairi Madhya Pradesh government ki drug testing laboratory dagi pirakpa report ki matung ina Gujarat ta songba cup syrup makhl ani asida khudongthiningai oiba diethylene glycol kauba mioiba bu kidney fail ohenba yaba muscle ama yawi hairi Redland tangoi olan kibada Manipur gi miyamsu MLA singsu MP Animak su mailena ba authority da Pennadre Redland si doctringai da
ꯊꯤꯡꯕꯤꯅꯕ ꯃꯥꯡꯖꯧꯅꯅ ꯒꯕꯔꯅꯔꯗ ꯍꯥꯏꯖꯔꯒꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯅꯝꯇꯤꯟ ꯇꯤꯜꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯍꯤꯡꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯁꯤꯂꯣꯡꯗ ꯂꯩꯔꯤꯕ ꯔꯥꯖꯕꯥꯔꯤ ꯔꯦꯗꯂꯦꯟ ꯊꯤꯀꯥꯔꯗꯥꯔꯁꯤꯡꯅ ꯁꯤꯗꯣꯛꯈꯤꯒꯗꯧꯔꯦ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯤꯔꯒ ꯊꯤꯡꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯦ ꯀꯨꯃꯥꯔ ꯕꯂꯥ ꯑꯃꯁꯨꯡ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁꯇ ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯈꯤꯗꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯦꯘꯥꯂꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯨꯅꯤꯁ ꯅꯤꯡꯊꯧꯖꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 9ꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯦ ꯀꯨꯃꯥꯔ ꯕꯂꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯦꯜꯗ ꯆꯦꯔꯣꯜ ꯑꯃ ꯊꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯀꯨꯝꯖꯥ 1997ꯗ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯁꯤꯂꯣꯡꯒꯤ ꯔꯥꯖꯕꯥꯔꯤ ꯔꯦꯗꯂꯦꯟ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯒꯕꯔꯅꯔꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯀꯥꯏꯍꯟꯗꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ꯫ ꯍꯟꯗꯛꯇ ꯅꯣꯔꯊ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜ (NEC)ꯒꯤ ꯃꯈꯥꯗ ꯒꯦꯁꯠ ꯍꯥꯎꯁ ꯑꯃ ꯔꯥꯖꯕꯥꯔꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯁꯥꯒꯠꯂꯛꯂꯦ꯫ ꯃꯁꯤꯅ ꯔꯥꯖꯕꯥꯔꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯌꯥꯎꯅ ꯐꯤꯕꯝ ꯁꯣꯛꯍꯟꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯎꯕ ꯐꯪꯂꯦ꯫ ꯅꯧꯅ ꯁꯥꯒꯗꯧꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯊꯧꯔꯥꯡ ꯇꯧꯗꯕ ꯃꯔꯝꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯁꯤꯂꯣꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯚꯕꯟꯒ ꯑꯇꯩ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔ ꯚꯕꯟꯁꯤꯡꯒ ꯈꯦꯟꯅꯕ ꯌꯥꯝꯅ ꯂꯩ꯫ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ ꯑꯣꯏꯕ ꯃꯔꯝꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯁꯥꯗꯕ ꯆꯨꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯁꯤꯂꯣꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯔꯥꯖꯕꯥꯔꯤꯒꯤ ꯐꯤꯕꯝ ꯀꯥꯏꯍꯟꯗꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁꯇꯁꯨ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯃꯦꯘꯥꯂꯌꯥꯒꯤ ꯅꯧꯅ ꯑꯣꯏꯔꯕ ꯁꯪꯒꯥꯏ ꯂꯩꯃ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯔꯦꯗꯂꯦꯟꯁ ꯕꯪꯒ꯭ꯂꯣ ꯑꯁꯤꯕꯨ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯍꯟꯗꯅ ꯊꯝꯕꯤꯅꯕ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯆꯦꯔꯣꯜ ꯑꯃꯁꯨ ꯄꯤꯁꯤꯜꯂꯝꯈꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯔꯦꯗꯂꯦꯟ ꯕꯪꯒ꯭ꯂꯣ ꯅꯧꯅ ꯁꯦꯝꯖꯤꯟꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯀꯨꯝꯖꯥ 1997ꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯃꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯃꯐꯝ ꯑꯣꯏꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯕꯪꯒ꯭ꯂꯣ ꯑꯁꯤ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯅꯤꯡꯊꯤꯅ ꯈꯪ ꯍꯩꯔꯕ ꯑꯥꯔꯀꯤꯇꯦꯛꯁꯤꯡ ꯇꯥꯟꯅꯗꯨꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯥꯏꯍꯟꯗꯅ ꯁꯦꯝꯖꯤꯟꯕꯤꯔꯒ ꯕꯪꯒ꯭ꯂꯣ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ, ꯃꯅꯤꯄꯨꯔ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯂꯩꯍꯟꯕꯤꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯄꯟꯕ ꯊꯦꯡꯅꯩ꯫ ꯃꯔꯛ ꯑꯁꯤꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇ꯭ꯔꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯑꯁꯤꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯒꯗꯕ ꯃꯐꯝ ꯑꯃ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯎꯐꯨꯟ ꯇꯥꯅ ꯊꯨꯒꯥꯏꯈꯤꯕꯗ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯒꯁꯨ ꯋꯥꯔꯤ ꯁꯥꯅꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯅꯕꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯃꯍꯥꯔꯥꯖ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯔꯦꯗꯂꯦꯟ ꯊꯨꯒꯥꯏꯈꯤꯕꯗꯨ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯗꯕ, ꯄꯨꯋꯥꯔꯤ ꯅꯩꯅꯗꯕꯅꯤ ꯀꯥꯡꯕꯨꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯑꯊꯨꯕꯗ ꯁꯤꯂꯣꯡꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯛꯁ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯄ꯭ꯂꯥꯅꯤꯡ ꯑꯦꯟꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ (PDA)ꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒ ꯂꯩꯔꯝꯂꯦ꯫ ꯇꯦꯂꯤꯐꯣꯟ ꯇꯧꯕꯗꯁꯨ ꯃꯍꯥꯛ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯖꯨꯅꯤꯌꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯦꯝꯖꯤꯟꯕꯗ ꯊꯣꯛꯂꯔꯣꯏ ꯈꯟꯅꯗꯨꯅ ꯅꯧꯅ ꯁꯥꯒꯠꯅꯕ ꯁꯤꯗꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯨꯗꯤ ꯀꯥꯏꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯇꯣ ꯂꯧꯔꯒ ꯊꯝꯂꯦ꯫ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯗꯤ ꯑꯇꯩ ꯁꯔꯨꯛꯁꯤꯡ ꯑꯃꯠꯇ ꯀꯥꯏꯍꯟꯗꯅ ꯂꯧꯁꯤꯜꯂꯒ ꯊꯝꯂꯦ꯫ ꯁꯥꯕ ꯍꯧꯕꯒ ꯃꯊꯪ ꯃꯊꯪ ꯍꯥꯞꯆꯤꯟꯒꯅꯤ꯫ ꯃꯈꯣꯏꯗꯤ ꯋꯥꯔꯛꯁ ꯑꯦꯖꯦꯟꯁꯤꯅꯤ꯫ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅ ꯔꯤꯅꯣꯚꯦꯁꯟ ꯇꯧ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯦꯡꯒꯣꯜꯗ ꯃꯝꯇꯥꯅ SIRꯒꯤ ꯅꯃꯥꯗ ꯍꯤꯡꯁꯥ ꯊꯣꯛꯍꯟꯅꯕ ꯁꯤꯜꯂꯦ꯫ BJP ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯀꯗꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯊꯝꯈꯤꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯍꯤꯡꯁꯥ ꯊꯣꯛꯍꯟꯅꯕ ꯁꯤꯜꯂꯦ ꯍꯥꯏꯅ BJPꯒꯤ ꯋꯥꯉꯥꯡ ꯂꯣꯏ ꯁꯃꯤꯠ ꯄ꯭ꯔꯇꯥꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯋꯦꯁꯠ ꯕꯦꯡꯒꯜꯗ SIRꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ
tangdu leitadaba fibam ama leirakpa yai. Khongthang adu Chief Minister Mamtana insinduna ohelakpani. Mamta Banerjeegi warolda SIR gumba khongthang asina constitutional body ama buhantana yengba aduga democratic principles singbu lumna laudabani haiba wafam aduna miyamda aranba wakhalon ama Sandokadoribani. Wafam Singasi BJP gi National Spokesperson Sambir Pratana New Delhi da Paumi Singa Unakiba Amada Fongdokibani. Bahakna Makha Taraduna Mamta Banerjeegi Wafam Sing adu yamna ngakningai oi amadi kopnanai nafam thoi haike. Mamtana Fongdokhibada karigumba SIR state aduda pangthoklabadi irang tholakani aduga Atopa pamdaba thagdo kaya amasu oirakpa yai haikiba aduna miyamda insinba oina thokle haina Sambir Pratana makhataki. Constitution gi mathakta Chief Minister na leibagumna wa ngangliba adu aranba thawongni mahaki asawba aduna leibak asigi judiciary system gi mathakta leiba yaroi haike. Baba Saheb Ambedkar gi Constitution dagi mahakna hena chawde. Mahakna Chief Minister Kyarak oirabasu natragana Prime Minister Kyarak oirabasu Constitution bu hanthana yengba yaroi haike. Sambir Pratana makataraduna Mamta Banerjeegi wangang adu illegal Bangladeshi amasung Rohingya infiltrator sing adubu kankhatpagi wangang ni hairi. Hyriba miyoi sing asi India gi mikhalda yawba yaroi. State aduda BJP gi workers sing da target taraduna hingsa gi oiba thabak sathakiba adu Mamta Banerjee ni haina maratsike. State adugi tribal MP oiriba BJP gi Khagen Mumu gi mathakta Sathakhiba attack aduna Mamta Banerjeegi wakhalot adu mayek sengna utlabani. Mahakna hingsa gi thabak chathaba haurabasu BJP na democratic oiba maongda thingani haire. State aduda paikhatkadaba Islami mikhalda Mamta Banerjeegi Trinamool Congress maithigani loinana BJP maipakani haike. Mamtana SIR gi khongthang adu political influence na tawhanbani haiba wafamsu thamkibani. Israel na khathangba Lebanon da landabada miyoi ama sire ani sokle. Israel na khathangba Lebanon da nongthaktagi landabada miyoi ama sikibaga loinena miyoi anina asok apanangkre. Israel Defense Force na phongdorakibagi matungina Hezbollah gi yamna maru oiba mafam amada nongthaktagi landakibani hairi. Hezbollah di construction material yonba commercial center amada Israel na attack tarakibani haina phongdorake. Social media platform X thagalakpa post amada Northern Commanding mayathang matung ina Hezbollah terror organization gi khusu khulai safam amada nongthaktagi landaduna amang ata thokan kibani.